Ahanbada maroy bapaw, Saiton nganukon ward number 8 ngasi ayuk pung mga gaminit ni fu mga rom tabada, bom pokhay bada mi ani sokle. Congress na VVG Ramzi Eke Mayokta Kungjang Sangsenduna MG Narega Bachao Sangram ngasidagi India pumada hokre. Amadi Popular Government ama semba natraga Assembly dissolve taubat tambang amde haina Hanagi Minister L. Susindron haikre. Krumjari ICB Manipuri pamit yang tabiri busingbu taram nokjari pausandong na pizari. Ngasi ayuk angan bada Bisnupur District Saiton GP gi manung chanalaiba irang ngasinami leinadraba Central Forces sing nangak senduna lairiba nganukon ward number 8 ki maitai na lairamba yum amada bom pokhairakre. Bom pokhairakle haiduna yum yengba changlakhiba mi ani amuk bom pokhairaktuna asok apan nangkre. Ngasi gi thaudok atuda bom machet na panbadagi soklaba mi ani adudi Saiton maning laikai dagi soibam sanatomba chahi angkai nithoi amadi Saiton maning laikai dagi nongthongbam Indubala Devi chahi kuntratare Hairi thaudok thokfam dagi fangba pauda ngasigi thaudok adu ayuk chaurakna pung mga gaminit ni fu mga tarakpa aduaida haurakibani tungda chaurakna ayuk pung nipal gaminit yang khairom tarakpa aduaida hanna pokhai khiba mafamadagi irap laptana khunja singa security singa muknaringai bom amuk hanna pokhairakpadagi mi ani adu sokhibani hairi hiramasida thaudok thokfam dagi aikhoigi paumi Gyaneswar yumkhaibam dagi hauzik fawge pauda mama Laiziri Pharmacy, Bisnupur District ki Saiton gi adugumlaba nganukon ward number 8 ngasi ayuk khanghodana vom pokhaiduna mioi ani sokpan nupi maga nupa maga sokpan dangkiwa madudani Afam asida koi rap laptana hari basigi jaga asida koi CRPF ki koi company ma hari mafam asida ngak chenduna lei hari mafam asi English singani kungu humdoi gi megi tang ahumdagi haurukiba irang asi haurukibadagi hari mafam asida leiramba mioi sing evacuate tawro matungda mafam asida kanamata changmangamdana leirakiba jaga amani adubu ngasi mafam asida sida khanghodana vom pokhairakiba karam tona pokhairaki aduga mafam asida sida mioi asopan nangkibasing kayam tina soki haibudu की मतंग दा साइटोन जीपी की प्रधान चोरीबा इवोम चादगी थोखिबा थौदोसगी मतंग दा वफुम खरा तामिनसी ngasi ayu pung taruk taramdai da saitun nganukon koi ward number 8 da thoiba bom pokhai gi thodogasi haukiba mi gi tang ahum 2023 ki irang haukiba mafam adu maksuni koi gi kaibul dagi salam mani ana matam sangna lemdam sida lejaraba jum mama mai sau da badagi magi jum masi ni amta changna dana leiba jum mama ni adu ngasi ayu pung taruk taramdai da haiba ahubo makhol ani ga loina akoi na bom makhon sitarak padagi kaida kamaina thokona na akoi na thinaba paw longna ko matamda haiba salam mani gi jum mi leinadraba jum masi manungda mafamani da pokhaira kanda akoi gi jum masi mai sa ga lerambani ngang ande kui dina su tobung jipi da so mu akoi de IDB sing hanjalak bagi da bom pokhaira ga mu langtang na ngi charak sida amung asi inong nong namu akoi ngasi ayu gasi da mu asung ma maitene le ma jum ma da itek tor ko si ko yam ngai jade maramaduna koi deploy toriba 71 CRPF amadi somna tu mahargi yeraka manung asida akoina moi leire habagi mayam si kidang sandi oina hanjanaro matam asida ngasi muna hona na maitene leire majum mama khanguduna thugair bomna thugair pasi ko yam nungai jade maramaduna mari lena ba hayar othotina amadi district administration na thodo asigi malangnal nin thidok piraka na chenari ba khuding mak akal madan di bibiraga mausa guna sandi da hanjalakna ba lambi do sinbi wa basi ai hatong gram panchayat ki badana moina ai miyanda thamjari hari mafam asidagi ekoi media kangbu thodok thokli mafam adu da changba yadana hauzik leiri adumakpu thamjani ofam di CDN hariba khulasi sidagi koi meter chahungi maya da lapa adugumba jagani hariba CDN hariba khulasi da Central Forces Second Mahar Regiment ki kangbu ma leiri aduga hariba sidana akoi gi CRPF ki adugumba company ama meter yankhai gi jaga da leiri Central Forces sing leina mato karam tawna hariba jaga asida akoi gi bom si pokhairak libano loinana hariba jaga asi nakal amana changba yade haina thingnaga thamba
nakal amadana free tharbra haibige dungba chawrba wahang amadi lamdam asigi khunja singna chawna hanglakpa wahangni nakal amadana khutpulaga thamba nakal amadana free thaba nakal amadana bom nongmai kapsilakpagi ayaba leirabra nakal amadana police singi makedegi central forces singi makedegi akoi restricted toina thambagi adunglaba yaningdabagi adunglaba kholaw sing aduni lamdam asigi praja sing phongdrok libasi hojik fawbagi oina leirim fam asida sida forensic science ki adunglaba kangbu sing lakani haibagi akoi miyamna ngainari district ki SP madima ki makhata ba police personnel sing koi kanna yengsili loina makhata bada forensic science ki kangbu sing laglaga yengsilaga hariba thaudo usigi matangda marik chumba investigation ama chatharba matungda masigi makhata ba report kari lakhigdagi haibududi akoi punna ngaimna ki vatari ISTV news ki damak gyana suryum khaibam saitol manukon Makhatana thodok tokfam da security ke ehenba force ka thomjilaktuna khoi saunaraba miyam laksina bahonake kumbiasi ke MLA S Premchandra ADM Bisnupur Opendro amadi SP Bisnupur TS Sankar Deba laktuna mafam adugi oiriba fibam yengsin kibaga loinena khana nainaba mifam amasu miyamga loinena pangthokre mifam pangthokpa loiraba matung MLA ga Pm-Istv unaba amada MLA S Premchandra na hai hauziki oina thoidokpa pamdaba thodok thokpa yabagi fibam di oidre adubu ohelakliba fibam asina miyamgi apambagi matung ina hana mafam asida leiramliba Central Forcing anauba State Forcing oina sindokna ba khongthang lokatlagani haike Sida koi sesal haibu koi loin urusini kaisu thoidokpa ka hena irang thokpagi kaisu thoidokpa laigani haiba koi tawdemram tikeno koi loin gyan tai ai laminari parja sing koi jati koi laminari singje loin gyan ta banga tani gyan ta da khana tawsida koi gyan ta da sing do warak ngai dam ta pha ngai dam koi jik tonga tonga security force ki changhela koi mayam thok taw hore kana na tori bu soi putok chrakani da koi parja na pa hana lerami ba koi ki check post singje kara sense tok toksin tawram daba leiram dama famjing da koi ki people sing laibi bai saitol ji pgm di tongal tongan ba nak pujle bangaru kon ki parja na pa ba jaga da koi deploy ton ngai sem sare nai tham Tungda Central Forces amadi State Force ki combined team na bom pokhai kiba mafamda yengsin kibada pokhai driba bom ni chingnaba posakama ukhong amagi mayada leiramle haide bom laire haiba pauta bada saiton amadi atai Manipur gi tampa ki mafam kya dagi lakpa khoisau naraba ima maira paibi singna saiton nganukon amadi saiton ga fauna haliba khuga turel mathakta saba thong makhongda CRPF ki saduna thamliba bunker thugai khi Tungda forensic science ki team ama laktuna bom pokhai fam singda yengsin baga loinana thizin bagi thabaksu chathaki Congress na BVG Ramzi eki mayokta khongjang sangsinduna MG Narega Bachao Sangram ngasidagi India pumbada haukre protest asege sarukama oina Manipur Pradesh Congress Committee MP sesina sinduna AICC Manipur in charge MP Saptagiri Sankar Ulaka MPCC ki president CLP leader ex MLA party chief whip office bearer amadi Congress worker sing sarukyaduna MG Narega Bachao Sangram haudokpa oina Congress Bhavanda pangthokpa paugimi aduda AICC Manipur in charge MP chairperson Parliamentary Standing Committee on Rural Development and Panchayati Raj Saptagiri Sankar Ulakana hai January 10 dagi hauduna February 10 fauba India senthungna Viksit Bharat Guarantee for Rozgar and Azibika Mission Gramin VVG Ramzi ek handokadabani haiduna tongan ba protest chathagani January 13 dagi February 3 fauba DC singda thomjinduna memorandum pisinba amadi ek asi yaningda khongjang sangsingani masigi manung chana state assembly singda amadi February 15 dagi 15 fauba zonal level da yaningda utkani ek asi chana handana ba parliament su yaningda utkani haiki BJP na father of the nation Mahatma Gandhi amadi mahaki wakhalol Swaraj pu pamdabana MG Narega si muthatkibani MG Narega na article 21 gi makhada right to livelihood ki matung ina India gi miyoi amana khungangi lamda thabakki demand tauba yai adubu ek asi gi mahut sindoktuna constitution bu khongaunare haiki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ 2023 ꯀꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯁꯦꯟꯁꯁ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ IDPꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ओहनबगी मथक्ता चही अमा PR थमजिली प्राइम मिनिस्टर लाकलंबा अदुदसु लंजिनरिबा मियोय लेसिंग हुंफु हेनबा से खुंदा लैता हन्नबा अमदी लमदम असिदा इंग तप्पा हंजिन हन्नबगी वाहै अमा फाउबा हाइदना स्पीच पीनबा अमदी जत्रा हुन्नबा खक्के मणिपुरदा लाखिबनी हाइखे. Overall, on the Manipur situation, we've been always demanding Prime Minister Modi to visit Manipur. He had come here, I think, last month, and instead of addressing crisis in Manipur, instead of addressing how the IDPs will come back to their homes, instead of addressing why even after having 55 MLAs, they still have the present rule, instead of addressing how he will bring peace and solution to Manipur, but he should have spoken at least a word about the IDPs, 60,000 displaced persons, and even if you remember, the Chief Secretary last year he said in 3 phases, will ensure that all the IDPs, they will come back to their homes, and that also ended in December. And what we are hearing is Amit Shah had a meeting, only the nominated persons and none of the public representatives. And they're planning to extend the present rule beyond February. And what is also worrying is that they announced the census from 1st of April. What will happen to the IDPs? Is there any timeline like when this displaced person will come back to their home? Is there any timeline? What is your solution for Manipur? And how is that you can extend the present rule beyond 1 year? Are you now, what are you doing? Like, are you getting the model where Jammu Kashmir you did extend the present rule? Our demand has always been that the assembly should be dissolved, fresh elections should be immediately called, and a democratically elected, who people elect, should be formed, the government should be formed, so that peace and tranquility can prevail in Manipur. Popular government ama semba natraga assembly dissolve tauba tambangamde haina hanagi minister El Susindron haikre wafamasi andamanda loitha kraba tauba singi khongul liba khongsat loi kunithoi kangla nongchup thongdagi lamthabagi thoramda mahakna phongdokhibani Patriotic Writers Forum Manipur PAWF na Assam Tripura Bangladesh ta khundariba irecha singi igi khongul libagi manungchana Andaman and Nicobar da athoba singi khongul libagi khongsat asi chatpani Khongsat adubu lamthakiba MLA Leisang Them Susindrona asigumba khongsat asina Manipur gi puwari bu hena masak khangali Manipur da thamliba PRC sangdokpa natraga lengak sembagi matangda media farm kharna wakhal na sagatpa adu achumba nate haujik lairiba si assembly dissolve tauba natraga popular government ama semba haiba option ani si khaktani India ki constitution ki matung inna Manipur assembly bo suspended animation da thamlaga PRC tha taruk ki oina anirak sangdokhiba laikhibana makha tana sangdokpa yararoi president rule pame haiduna laukhiba aduna ngasidi PR leire congress na haujik amuk assembly dissolve toba pamle atopa kangbu amana amuk sarkar semu hairi PR loishinba pamle hairabasu miyamgi apambagi matung inna satpatabani matam adudasu miyamna laukhibagi matung inna center na thabak lokhalakibani haujik Manipur da PR makhatana lekhiba natraga lengak semba haibasi tambangamde center gi apambagi matung inna lakani haikhe Aidi media ke kano se ibidi ba haikadra khabar daga kai hapai se ai yam ikai je tasena ga na pau se oithokpa ya ba haiba mo ga oithokpa ya da ba haiba mo ani lai ga ne ba oithokpa ya da ba sino khala ire kai kana doin maramdi the option ani khatane either dissolve to ba ma either sarkar se ma aduna the option atopam to laite ba Indian constitution ni matung ina di tam ani hai di tha taruk ki tam ani sangdokre ba adui matung na makata na sangtokpa ya de ba sangtokya hai all India puna mo emergency law thokta abne ba adu yaroi da po ne ba adu mayam sina kamai to buno khangde media sing gi pau se karai de la kono ade source ana haira ge to yara bra gai joi kitang maswai de kitang ai nuai to pawe aduga sarkar se mo to du de government of India ai kano da sinna thokram ni na sai president rule lau president rule pami na law gi TV discussion do bi ai state to thoga law gi mayam sing do Madugi nasi poll to never like President rule Palmer in to getting Matunga, Congress na the jolt of Pame, the Congress in Matunga, Adoga, Atopa, Pazazina, President rule Palm, the Habadugi, other than Moina law, but the Matung in the Lapotam. A who did the jolt of Gerata, government of Indiana, decision law for the Yapatam.
PAWF के सेक्रेटरी राकेश नाउरेमना एंग्लो मणिपुरी लान नतना मणिपुर के पुन मसक्तम ngaknabagidamag iningthau kulachandra yauna loithakiba thawai katkhaba athobusingi mafamda ikai khumnabaga loinana Prime Minister na maming thonkiba Andaman Nicobar gi Mount Manipur gi Mount Harriet National Park ta lairiba athobusingi khuvamda ikai khumnab utkani amadi Manipur da lairiba athobusingi chathang suthang singi apambagi matung inna mafam adudagi leisa purakani haiki Kurai lamlong haikrumakong salantong amadi sa ziwagi akuiba mafam kya dagi masing yamlaba yu amadi brown sugar gi polam kaya fagat laba matung mai tha dona manghan kre Kurai konsam lekai lera ke 6A da mai tha bagi thaudok aduga mari leinana nongpok lengak apunba nupi lufki General Secretary nongthongmam Radhamani na phongdorakpada matam sangna dagi hauduna lamdam asidagi mayai kaba nisa chaba yonba thingbagi khongjang sangsinduna lakle lamdam asita tungi yumbi oirakadawriba naha kaya nongmanomagi Nisagi pakta tauduna lairiba ase lamdam aseda laibiriba mepung khudingmakna amata oina thingminaduna Nisagi pakta lupkhigadawraba Manipur ase kanminase loinana Manipur da haukiba chahigi me ahumdagi hauduna ngasi fauba chatharakliba irang aseda meyam awaba fibam amada lairingai cherak aseda asegumba mayai kaba nisa yonbagi thabak tawriba se athuba matamda mari leinaba singna thigatpiu loinana meyamgi ana layeng sang oiriba hospital singi manak nakna nisa yoliba sing atuba matamda lepkadabani mayai kaba nisa mapung fana muthatnaba hotnabada lekai da lairiba club mairapaibi amadi association singnasu mateng pangbiraga punna kutsamnaraga chatminasi haina miyamda apilsu tauki Sajiwa manungda may miyamgi Manipur pumba miyamgi ana layeng sang amazu lairibani sigi manak sida karamaina mayai kaba ni sa si yolibano ana layeng sang manakta mayai kaba ni sa yoliba singa si amatta yonbiranu sahitara manga dagina kuntra boki manungda lairiba khoi ichanu pa mayam ama ni sana lahalle drug na lahalle masi yare gai di akhoi gi lengak mapu singna su masi ni sana akhoi gi lalaba khunai mo oiraliba si athuba matamda yengchen biu aduga lamdam sigi magi lekai da lairiba akhoi gi maira paibi amadi kalap singna su Nisagi khongjang asida akhona changjalaibा sida mateng pangbiu nisa haiba sinane ma chariba ma khaktang mangba nate loina bu imung manungda lairiba isai su mayam dagi ahal laman mayam je loina manga ibani akhoi khurai konsam laikai apunba nupi lumna makha taba khongjang ju changjin jagi gani aduga kana gumba lamdagi lakpa nupa masana sigi lambian sida maram laitana lakpa ju yaroi aduga drug lawba lakpa ju yaroi karigoma thengnarabadi mada maira paibi myam thengnarabadi mada apapata tholokpa daita kudema nasana Puzagadabani Khangchu Pakang Fan Tiam Le Sangkhong Kabui Khunna Sinduna Chakan Gangai Festival 2026 Tiam Le Sangkhong Kabui Khulda Pangthokre Gangai gi Thauramaduda Wangoi Kendra gi MLA Khuraisam Loken Singzamai Kendra gi MLA Yumnam Khemchan Tiam Le Sangkhong Kabui Khul gi ahal laman yauna mai kai adungi mioi kyana Kangnu Furup ki khetna bathamdana Harau Tiam bagal loina sarukya ke MLA Khemchan hakibada Kabui Furup ki mioi singna chahi khudingi leptana Gangai gi Thauram Pangthoktuna Cultural Heritage ngakliba se thagatningai ni haike Thauramaduda ahal oiraba singda MLA na ningtham khudol potsu piki MLA Khuraisam Loken hakibada lamdamasida Kabui Furup ki oina mahirol dagi hauraga chahi khudingi gan ngai ki kumhai pangthokpa asimak custom amadi tradition ngakna thambagi saruk amani Tiam Le Sangkhong Kabui Khulda gan ngai gi kumhai asi nak yetalariba atopa kanglup ki mioi sing yauduna topa mawongda pangthokliba asida nungaiba fawi mamangda Thokaningda bakaya thokre adubu hauzik lamdamasida santi tapna hanjulakpa haure Haukiba pumba kaurga isoda achet pathajaba thamlaga afaba thabak tausi afaba wakal khanba tamse furupumbagi mioi sing harau kumai gi matamda puna saruk yaminaduna apunbagi wakalol sagat minasi haike Mak namakha tana Paubitek High School gi semgat sagat paga mari leinana wangoi kendra se miyamna aranba mongda social media da wafam kaya laklibasi ngaite Kendra sida neongi wangmada gundaizam gi mawongda thabak tauba mioi kaya thoklakpa se laibak thibani repairing works ki work order pairaga classroom sagani haiba concern ZEO na work order yenge haibasu yadaba school fagaran se mission ge kendra ge chairman oidiba concern MLA da su pau amata pidaba haibase laibak thibani chaukhatpa purakpada lingjol manaba changi natrabadi chaukhatpa thintahangani lamdama sida ain leiribani achum aran pumba thoklakani haike State government cabinet with finance ki concurrence yauna 2019 da aikogi ko kendra du ki MLA duna aikogi any school fagalan sigi
अदुगी कॉन्स्टिट्यूएंसी दुगी अदुगी चेयरपर्सन जे एमएलए न होइगदमनी वाइस चेयरपर्सन न डीसी न होइबनी अदुगी जेडईओ न मेंबर होइबनी मसी गवर्नमेंट स्टेट गवर्नमेंट थो ऑर्डर म लेबनी मदुगो पाबग अमता खंगदब जाने मोइसे अदुना मदुगो मदुना वायरल होरक मतम स्टेट ngasi मणिपुर की मीडिया की थ्रू द यामना अंगांग मचादोना अदुगो चेदो पाइ स्कूल सा लाखुदा आइन नो अदुदी अदुगी चेदुदी स्कूल दुदी डिपार्टमेंट द फजन अमता हंगुसो ताना लाव डिपार्टमेंट मी न हाइरखरे अखोगी मामांगाई द हाइरखरे हाइबदो अदुगी वाखलोंदुदा अदुम लेबा चुमी लालेजु खंगदबा अदुना आई तसेंगना खना चैनबसु पामजते खोइ लमदम जंगसी बुमनुंग दे मी एमदा थीनजु चैरक्ट्री चैगिनजु खंद्री अफब वाखलोंद इंग तप मणिपुर मा खोइ लमदम ममसु हेनिंगी मॉडर्न विलेज हमसु हेनिंग बे वाखलोंदो लेबनी आइसे अदुना मीना तौनदब थबक तौरगा आइसु मियामना तुंगदा मागी मतमदा अफब थबक थोरम कयामा तौरमनि हाइबगी वाखलोंदो लेजबनी अदुना अदुगुमै पोतु हुंतोगा सैदा आई लेतब की टाइप अकल थौ सारगा पक्तौ तौबुदुदी आई लेदि नोंगदि सोइदन लाकनी अदुना अखोगी लमजे गुंडा हिजंग टाइप तौबुसु फत्ते ज्ञान ताद्रगसु आई खितंग ज्ञान ताबा मीगा पुल्ल कांदा ज्ञान तानब होनबियो अदु नत्रगद हेंग मियामना खोइ केंद्रसिदा यामना मतिक चादब मी ngaktane haina khangeni aduga aidi adugi level du kumdara lebesu pamdi aduna MLA सिंगदा तोलोब खरा पेदुना थमलगा मणिपुर दगी खोनी लौथोक नबा पीआर थमजिन बनी हाइना खुंद्राकपम केंद्र के MLA टीएस लोकेश्वर ना नॉर्दर्न स्टूडेंट्स क्लब खुंद्राकपम गे हुंफुतरुक सुबा फाउंडेशन डे की थौरमदा फोंदोखरे खुंद्राकपम मयाई लेकाई द लाइबा लाइनिंग थौ पांगनबा लाइवुंगदा पांगथोखिबा थौरम अदुदा खुंद्राकपम केंद्र के MLA टीएस लोकेश्वर NSC खुंद्राकपम गे एडवाइजर माइबम कुंजेना चिंगबा सरुक्याखे थौरम अदुदा क्लब असिना कोनबदा लाइबा ख्वाइदगी अहल ओइरबा चही मरफुगी मथक्ता लाइबा अहल सिंग अमदी माई पाकलबा सानारोय सिंगदा खुदोल पीखे थौरंगा मरी लेना MLA टीएस लोकेश्वर न मखा ताकिबदा BJP MLA सिंगना लेंगाक सेमबगी चपचाबा मसिंग लेरगसु लेंगाक सेमदना लेरी PRSC मणिपुर दा हौजिक लेरिबा क्राइसिस असि लोइसिनब थंबा नते मणिपुर फाउदुना उ क्वा सुपारी मरु अमदे अतै ममल याम पोलम सिंग लौथोकपदा येतनबा तौबने मियोय खरगी कानबा लौनबा होनबदा लेबाक कांखोंग चाहले हाइखे स्कूल फगरन से मेसन की मखादा लिसिंगनी कुनिथोय द स्कूल सेमगत सागतनबा पाउबिटेक हाई स्कूल दा थादाख्रबा सेनफम अतोपा मफम अमदा डाइवर्ट तौथोउ अतोपा मफम दा सिजनौ हाइना पाउबिटेक मियामगी मरु ओइना महिरोय खुनाइगी अपामबगी मायोक्ता वांगोय एसगी MLA ना डिपार्टमेंटा चे इरंबा अमदी एजुकेशन डिपार्टमेंट वर्क ऑर्डर पीदुना स्कूल साबा लाखलिबा मियोय सिंगना थबक सुनबा होनबदा अयेत अपनबा पीबा अमसो GH क्यूना हक्चिन लवी हाइरी मसिगी थवोंग असे याबा ngamloi mahiroi khunai gi mayokta leibani haina lawroidabagi maram leite MLA na thoba matamda khongfam ase handokadabani asukuiba matamasi school sahandana yetna duna maram icha chadaba mawongda thambasi daite yaudaba miyamgi khandaba mahiroi khunai gi khandaba masagi rajniti khaki khanba thawongni haina lawi स्कूल साबदा अयेत अपन पीरिबा सिंगी मथक्ता एजुकेशन डिपार्टमेंट एक्शन लौखतना असुकुइबा मतमसे तुमिना लैसिंदुना लाकपगी मरम करिगिनो MLA लोकल एरिया डेवलपमेंट फंडगी MLA ना क्लासरूम अनि सागे हाइरिबा सेसु माहिरोय खुनाइना एप्रिशिएट तवे स्कूल साबा थिंगबा यारोय अथुबदा स्कूल असेदा लैरिबा चयेतनबा मयाम असे एजुकेशन डिपार्टमेंट ना लोइसिंदुना अनौबा एकेडमिक सेशन असेददि हेना फबा लेंगा की स्कूल अमा ओइहनबिउ हाइरि IMC Manipur Pollution Control Board amadi Manipur Police ka khutsamnaduna tongan tongan ba mafamdagi phagalakpa plastic carry bag kilogram
Lising mariga chamanga kun manga recycle taunaba IMC na tentha marong banda laiba MS Asok Traders ta khutsina kre recycle taurunaba carry bag khutsina baga mari leinana IMC ge deputy sanitary officer Lisam Lupendrana phongdokibada Manipur da sizinabada athingba thamkraba plastic carry bag sing ase IMC na November kulhumdoida fakiba kg kuntra lumba bag kunmari December kunmari da Manipur police ka khutsamna duna faba bag taramathoi yauna Asok Traders ta khutsinaraga Meghalaya ge Brani Hart Leiba Kaka Rania Innovative System Private Limited ta recycle tarugadawribani Athing batham kraba GSM 60 ge makhada leiba apaba single use plastic SUP carry bag sing phagatpagi thabak lepalaitana chathakigani haike when SUP plastic bin to phagalai se chahi amagi mathang hele ba adugi sumsa tharapada akhuna hoji thaga doriba masi thaga doriba Asok Trader ga kusamnaraga Meghalaya da thaga doisi nahan November kulhumdoi ga December kunmari ga da phaba po bek samaga kunsan pan ko kg kunsan lumba mantri ku dagi phabne sinna mamang da tan taret mu tha kai Asok Trader ne adagi laisram Venture Private Limited and Amaga Tauraga, often looks over can only 100 thousand. So Paga the Ram lady, Tang Leopur and the Hatamusi, who may have out the city poison. Matanga drive is a Tabahorani. Lamdamasida Mahosagi ing tappa Hanjulaknaba, Kongtang Sing Paikatpa da Pantadanaba, upon Bagi Todang Lominasi Haina, Federation of Civil Society Organization Fox Manipur Nathadurakpa, Jerolamana Fongdurakli, Jerola Sena Chahi Lising Kagi Puari Lejaba, Tungan Furup Kiana Puna Kundamina Duna, Amadi Furup Sing Amana Amagi Mapal Tang Naduna Sembalakiba upon Bagi Sakta Madu, Jahi Tanka Karagi Matamda, Mami Samlakpagi Fiba Mama Lakpa si Laibak Tibani. Purup Masel Gimarekta Amana Amada Thajana Bawalakpa Manba Thawong Kaya Chatharakpa Sina Manipur Gyapun Bagi Saktamda Chauna Singnarakli Hongnakliba Fiba Masida no Hongna Napun Bagi Saktama Sagat Minaduna Lamda Masida Mahusagi Ing Tappa Punsirol Ama Hanjulaknaba Hotnabagi Tangai Fadaba Matamama Lakle Hari Kumzali Singani Kulumdoi Gime Hongi Laibak Tiba Tagdok Aduna Maram Oiraga Kundaminari Ba Maite Amadi Kuki Kanglof Anigi Mioi Lising Humfu Hena Lanjena Duna Manipur Ge Tongan Ba District Singda Hangba Relief Camp Singda Changjafam Lauduna Awaba Kaya Khangduna Lady Jahi Ani Makai Helaba Crisis Asina Sanglaba Matam Ama Iram Damasi Tangdu Leita Daba Fibam Ama Mayok Narakle Masina Maram Oiraga Manipur Kunai Senmitlunda Kam Tengna Sokalaktuna Nongmagi Suraga Hinjaba Mio Singda Kam Tengna Awaba Kaya Pibadanatana Kunai Asida Tongan Ba Crisis Kaya no Hona Natoka Laknabagi Machak Ama Ehelaktabanate Kam Tengna Awaba Chaiteng Kaya Mayok Nariba Nakal Animaki IDP Singi Senmitlon Fagat Hanaba Effective Amadi Practical Oiba Akanaba Policy Ama Manipur Lengak na Atubada Paikat Piduna Lamdamasi Damausagi Ing Tappa Hanjulaknaba Kongtang Sing Tabakta Onthoknaba Apil Tauri Paugi Marakthana Tanba Break Amatang Lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lishingani kunga tarutaki hauzaragani matam sangna dagi experience leiraba ningthina khanghairaba oja kayana takpi tambiriba coaching center ni akupa marol gi damak Sangai tutorial natraga Sangai hostel kwa kathel ningthem kol da lakiduna tanabiu honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Alda thammo Sigi yumse next time tina checksin na laksilaga thamlo banine Tadarang se Juhar habaga amta kidrabo Asumna mayamna machalbo ngapshan lugum masigi yumasibu asoya ngan kokadabagi extic TMT na ngapseli extic TMT jor habati ngaktok na basembani German technology sina bana concrete katok na tinaba matamda kapamul amuk hena angle adli extic TMT strength is in the quick
Rakitungda taram nokchuri makhataba pau pizari. Council of Higher Secondary Education Manipurna Paraka Kutsamnaraga Secondary Githaki Holistic Progress Card Amadi Standardization of Question Paper Template ki matangda numit mangani gi chathagadaba workshop chingmairong dalaiba Classic Grande gi Imperial Hall da haudokre workshop haudokpagi tawramaduda Paraki CEO and Head Professor Indrani Vaduri COSEM gi Secretary KH Asi Kumar COSEM gi Chairman T Ozid COSEM gi Controller of Examination O Joy Amadi Lamdamase dalaiba tongan ba Higher Secondary dagi lakpa oja singna sarukya ke Thauranga Mari Lenana Chairman Ojitna NEP 2020 ki matung ina lakliba chahi ama ani asida India da laiba board amadi council singda soidana chatnaba haurakadaba holistic progress report card ki matang da pangthokpa workshop ne hairiba HPCS da class 1 dagi 12 fawda tamliba mahiroi singi ama mamtang oina education co-curricular activities skills amadi sana khotnaba na Chana Kotnabada data yaugani Asegumba Mahiroi Singidamak Yamna Maru Oiriba HPCSC Lamdam Asida Supai Katpa Hauba Yanabagi Damak Waksobase Pangtokpani Haike Amarom Damahak Namakata Kibada Hana India Gitongan ba State Singi Board Amadi Council Gi Parikya Singda Question Pattern Amadi Marking System Manaram Dabadu Magi State Adugi Board Natraga Council da Question Bank Haina Thamduna India Pumbada Question Pattern Amadi Marking System Amata Oina Manaragani Haike NEP 2020 da piba guideline ni matungina India gi state khudimukte laiba board council singse Makogi Maruiba Mathosi, Angang Singida Sanaba Hogodoriba, Holistic Progress Card, and Angang Amana Ming Hechan Bagi Class 1, the Class 12 House. So this is the Angang Sigi data, Siloina Yaudoriba, Holistic Progress Card, I say. Hana the mid-term, end of the year, when Percato Rambani, Aduba Hosic, in the Agomengi, Paraki, NCRT, Anuba, NEP 2020 Matungina, the marks Yaugani, marks grading away, mark away Yaugani. Adulana Angang Dugi, Sana Kondobigi, co-curricular, extracurricular activities, Adu Magi skill activities, Loinbaxi, Sagi holistic progress card, the Yaurakadurim. Sahi Amanisi, the Sushoidana, Moutsilagoba, school since they introduced Torgodo Paul Moibini. Other Masi, Aquina Indiagi, standards the Yawang Council of Higher Secondary Education, Manipur, Masi, holistic progress card, say, school da, Hodukayana, workshop say. College ki oja, higher secondary oja, learner NCRT ki delegates, ahum lakh piraga koi pangtuk chabau jabani. Skill Development and Entrepreneurship Cell IQACTS Pol Manipur Women's College Mongsangana Swawa Lambi Varat Avian Amasung Swadesi Jagran Manska Kutsamnaduna Empowering Young Minds to Create, Lead and Innovate Haiba Thimda Entrepreneurs Singi Oiba Motivational Talk ki Thoram Tes Pol Manipur Women's College ki Conference Olda Pangthokre Thoramaduda Akhil Bharatiya Sanghar San Wahi Pramukh Swadeshi Manski Anada Sankar Panigrahina Chief Guest TS Paul Manipur Women's College ki Governing Body ki Chairman Alangbam Dolendro College asigi Principal KSS Devendra Namaru Oiba President Member Sing Oina Saruk Yakibaga Luinana Academic Leader Faculty Member Sing Amasung Mahiroi Kyasu Saruk Yaki Thoramadugi Manung Chana Masak Naidaba Faculty Speaker Sing na Tongan